Laimakong Army Kim Manungda Changhibadagi Thiba Khangdana Lairiba Laishram Kamal Babugi Loinabi Yauna Imung Manungi Mioi Singna Governor Unanaba Lakpagi Lambida Police na Thatuna Unahan Kidre Governor Office Tamna Khongjang Lakani Haibagi Chingnaba Laibadagi Thokandingdaba Thodok Sing Thoktanabagi Damak Hanana Mafam Asigi Akoibada Thatuna Manipur Police na Thamki Khongjang Asibu Sagatpa Lakpa Imagi Mairagi Convener T.A. Sujata Amadi Atai Atopa Mioi Sing Police na Thatuna Thamki Thawong asida yaningdaba Fongdokladuna T.A. Sujatana Mapam Khangdana Lairiba Kamal Babugi Loinabina Mapuroiba Phangnabagidamak Governor Unaduna Wari Sanage Lakpada Thatliba Maram Karigino Haiba Wahang Policing Aduda Hangki Nakan Animak Muknaraba Matungda Masing Yamlaba Nupi Policing na Kamal Babugi Loinabi Mapam Adudagi Puthokibani 이제 동안 또 무세. 아, 또 가서는 와이 잡아봐야 이제. 저 가서는 내가 무슨 와이 잡아. 소이바, 다도 빼봐. 이제는 뭐 이렇게 하는 게. 그걸로 이제는 가서 가서 이제는 좀 가서 이제 상호세. 와이바 이제 왔는 거야. 왔는 거 이제 상호세. 이제 상호는 이제. 이제 상호세.